Akaswani Imphal, Ningthaukhongjam Suni na pau pazari, ahanbada maruiba pau. Security Force na tongan mapam anidagi drug laron ba miyoy ani fare. Pradhan Mantri Narendra Modi na lebaga sigi nahalising yangkhay mathoida ngasi appointment letter sing yenthokani amasong Kendra na haidi lebak sin betung na smart electricity meter million sama install tong na pandam thamle. Security Force nga jingnaba mafam singda thibu humgi thabak sathabada Technopol Jila dagi Police Station mamang dagi WY tablet kilogram amarom puramba Bisnupur Jila dagi miyoy ama fare Police ki paun hai Senapati Jila gi Mau Police Station no kon ba mafam amadagi brown sugar ni haina singnaba sapon kep mapanda haptuna puramba miyoy ama su phagat pangam ki magna Imphal West ki pawitok maning lekai dagi ni haide Manipur da dengue laichat pak sana sandorakli Sarkar gi maruiba hospital ani RIMS amadi Zenims da dengue laina layangbi thabak leptana chathari RIMS hospital da haukiba yumsa kaishan nimita miyoi marfu humdoi test tawboda miyoi kunithoi positive oiba thengnakhe aduga lanai hospital singda miyoi ahum test tawboda ahumak positive oiba thengnakhe Zenims hospital da su haukiba yumsa kaishan nimita miyoi marfu tare test tawboda miyoi yangkhai nithoi positive oiba thengnakhe Hospital asida dengue naba miyoi singi chang hengalakpana maram oiraga tonganba ward ama hangduna thamle haide Sandel jila da khundariba tonganba phurup singi oiba sahi khudingi pangthokpa lawro kumai ngarang jila asigi tonganba mafam singda pangthokre thaurum asigi sarukama oina khunja singna jagoi isai amadi lining laisholgi thaurum sing pangthokki haide Fit India Freedom Run 6.0 sarukama oina ngarang Assam Rifles na sinduna Swachh Bharat Swasth Bharat thauram Nagaland gi Dimapur da leiba Kasiram Basti da pangthokre masina miyam gi marakta isa phana amadi luna na leiba ngamlagani Nagaland gi Mukhya Mantri Nephew Riona naha singna minungsi gi oiba lamda hena changsinduna mapangal kalhanbagi tangai padaba lei hare Nagaland State Branch gi Kuntrani Pansuba Indian Red Cross Society gi bifam da saruk yaraduna Siri Riona hai naha sing asina Miyam gi wakalon singbu hen mamutana khangjinduna maira paidun lamjing lase manung hunjina leiba mafam singda naha singna achauba thodang loduna makhogi mateng pangse aikoi gi thamoi nungda miyoibigi minungsi adu kaidong nungda lapna thamloisi matam pumbada aikoi pumnamak minungsi ga sagona duna chasi mipung khudingmak nam Maliam da singnarakliba khudingmak asi thenganabagi damak khanggo kanba masung kathokpaga loinana thabak tawminase Pradhan Mantri Narendra Modi na lebaga sigi nahali sing yangkhay mathoida appointment letter sing video conferencing gi khutangda ngasi yenthoklagani Sri Modi na Rozgar Mela gi makhada tongan ba bibhag singda nauna thabak khalaba naha singda appointment letter sing asi khusinagani ngasi pangthokadoriba Rozgar Mela asina Pradhan Mantri Narendra Modi gi makhada pangthokpa taratare suba naha singda sarkar gi thabak phanganbagi thawrangni Ningsing bayai taruk suba Rozgar Mela da lebak asigi naha lising yangkhay mathoida appointment letter sing yenthoki hauzik phawbada naha lak tararum henbada appointment letter sing khusinakre Thaurumasida Kendra gi Mantri Jitendra Singh amasung Road Transport amasung Highways gi Rajya Mantri Ajay Tamta saruk yagani tabiriba pawasi Akaswani Imphal dagini Kendra gi Power Mantri Manohar Lal Khattar na hairi leibak sin batung na smart electricity meter million chama install tawna ba sarkar na pandam thamli masigi manung da leibak asida million taradi install tawkre Haryana da pawmishinga unabada mantri na hai smart meter hapa sina consumer singna wakat pada line na thoklagani consumer singna su makhogi mai sizinabagi chang mapung phana yengshinduna mai karamna likna sizinagati haibadu meter asina mateng panglagani mangna hai Leibag asida hauzik phawbada metro rail line kilometer lising tara sama hen semgatkhre Bharat asi malemgi metro rail gi lamda ahum subada lai athuba matamda ani subada reklegani haire mangna hai hauzik sahar kunni panda metro service tamduna miyamda kanaba fangali matam kharagi matungda sahar kun mapanda metro service lehelagani Pradhan Mantri Narendra Modi na haidi leibag asina sakhotpagi lamda khongjel gi yangna manglomna changsilagli amasung Bihar Sulam asida changsili Mera Booth sabse mazbut thauram gi makhada BJP NDA karyakarta singa virtual in unabagi thauram da Sri Modi na hai Kendra masung Bihar da mapung phaba sarkar mamam leiduna
leibak asibu chakhotpagi lambida puri Biharna leibak asigidama kendra sarkar ga chenmiduna chakhot thawrangi lamda chawna thodang yari mangna hai handaki mikhal asidasu Bihar da sungsoi soidana India sarkar legani mangna hai Bihar gi miyamna rajya asida amukhana jangal raj ki sarkar pamdre India sarkar asina Bihar gi miyamsu jangal raj ki amambagi anoba chakhot thawrangi mangal gi lambida purakli Pradhan Mantri na hai double engine sarkar asina lisingani tara marai digi hauduna Bihar da chakhot thawrangi thabak kaya paikhatuna lakli tungdasu rajya asida technology gi hub ama ohenaba pandam thamli masigi damak rajya sigi jila kudingmakta startup sing yokhatpagi tangai phadaba lai Ngaksel Mantri Rajnath Singh sababati oiduna Defense Activation Council gi mifamda Armed Forces pu hena mapangal kalhanabagi damak lupa koti humbudra mapan lom kaithoklagani hairi Ngaksel Mantraloy na hai Bharat Lanmi gi tongan ba kusu kulai sing leinana ba Ngaksel Mantri na thawrang asibu ayaba pikibani Navy amasung Air Force sisu tongan anubu kusu kulai sing hapsilagani hairi thawrang asina kangphal ising amasung nongthaki lamda Ngaksel gi thawrangda hena mapangal kalhalagani May Department na hairi Kerala, Karnataka, Samudra Khongban Singh, Mahe amasung Andaman amasung Nicobar itatta ngasi akanba nong chugani haina Orange Alert lauthokre. Andhra Pradesh, Konkan, Goa, Maharashtra, Tamil Nadu, Puducherry, Karaikal amasung Telangana dasu lagliba numit nini asida akanba nong churaba yai hairi. Leibak asigi khang nong chupthangba amasung awang nong poki lamdam khara dasu ngasi nong churaba yai hairi. Commerce amasung Industry Mantri Piyush Goyal ga German gi Economy amasung Energy gi Federal Mantri Katrina Rithe ga ngarang Berlin da unaduna lebak ani gi ba tongan ba wafam sing khanakre unabadu da luchingba ani na lebak ani asina lalol itik technology green energy investment amasung skill gi lamda hena mideng tamduna tengbang na ba khanaki Sri Goyal na Economy amasung Financial Policy Advisor ga su unaki tungda Sri Goyal na German gi Mittelstand Company singi luchingba sing amasung CEO singa su unaduna lalolitiki lamda tengbang pinanaba khanaki ngasigi gi marueba pau singi damak hairang khongjam Bhavan leire Bhavan Thagachari Suni Ningol Chakobagi Suti Lakibana Imphal Fongba Pauchi Sing Amata Fongnadre Adum Oinamak Senapati da Fongba Hillsonville Express ta Ain Kaina Popi Tharampa Lam Hector Manga Senapati Police na Tengnabagi Pau Maru Oiba Pau in a Fongli Pau Asi Ganfu Melasu Anisuwa Headline Tauri United Naga Council na NSCN IM gi luching ba TS Muiva Lakpagi ikai khumna bu utpo oina tha si kungama panda gena pangthokan han lakthokhi bagi pau Tamelong Times Ganfu Mel Hillsonville Express amasung di cham da ahan headline tauri Election Commission of Indiana Raise Singh Chief Electoral Officer Singna voter list ki Special Intensive Revision SIR thawrang tawnaba khangan khibagi pau Hillsonville Express ta maru oiba pau ina fongli Silongda Rani Gadelu Sports Meet pangthok khibagi pau di chamda ani suba headline tauri Suni Thagachari Bhavan aroibada maroiba pau amok Security Force na tongan mamapam anidagi drug lalwon ba miyoy ani fare Pradhan Mantri Narendra Modi na leibak asigi naha lising yangkai mathoida ngasi appointment letter sing yenthokani amasong Kendra na haidi leibak sin batungna smart electricity meter million chama install tawnaba pandam thamli pauloi jare